Politics da ahong ba madi awon ba purakpada nahasingi yamna chawraba thodang changi haina RPI Athawalegi National Secretary Mahesho Thongnauzam na hairi wafamasi New Delhi da leiba 11 Safdarzang Road ta pangthokiba RPI Manipur State ki Delhi Youth Wing sembagi thoram da phongdokhibani thoramadu da Mahesho na makha taraduna chawkhatpa amadi afawa lamdam ama oihanbada afawa politics amadi afawa politician leiba mathau tai achan mirai naidana miyam gidamak Manipur da Over politics Makhalama Hongdoknaba, Mahaki Maiketigi Honabaya, Tavak Thoram Singh Honaduna Lakli. Naha Singh na politics sa Kongda Bahorapasi, Pukning Tagat Ngaini, Luna Nahanagi Motlaba politics asi Mutatuna, Anoba Yawol Amapuraknaba Puna Honaminasi Haiki. State Party Unit asigi nauna semkiba Delhi Youth Wing asigi President da Kumanthem Boris Yauna Thaupuba Tara Tarukhan kibaga loinana member Chama Hena join tauki loinana RPI Athawalegi National Secretary asuna member sing Bulengyan amadi certificate khusin naduna taramna oki